ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯇꯅ ꯊꯥꯒꯠꯆꯔꯛꯄ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯂꯥꯡꯕꯟ ꯊꯥ ꯌꯧꯔꯛꯀꯗꯧꯔꯕꯅꯤꯅ ꯂꯥꯡꯕꯟ ꯊꯥꯒꯤꯁꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ ꯃꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯁꯨꯝ ꯁꯦꯝꯗꯨꯅ ꯂꯥꯛꯆꯕꯗꯣ ꯃꯗꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕ ꯐꯪꯕꯤꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯤꯇꯪ ꯆꯦꯟꯕꯤꯕ ꯃꯔꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯡꯕꯟ ꯊꯥꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯥ ꯑꯃꯅꯤꯀꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯃꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯂꯥꯡꯕꯟ ꯊꯥ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯥꯅꯤ ꯑꯗꯨꯃꯛꯅ ꯍꯥꯏꯔꯤꯕ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯗ ꯎꯕ ꯈꯣꯠꯄ ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯥꯎꯅꯩꯀꯣ ꯃꯁꯤ ꯃꯇꯝ ꯌꯧꯔꯛꯄꯅ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯨꯝ ꯈꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯂꯥꯡꯕꯟ ꯊꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯅ ꯇꯝꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯖꯕ ꯍꯥꯏꯕꯗꯤ ꯂꯥꯡꯕꯟ ꯊꯥ ꯌꯧꯔꯛꯑꯦ ꯊꯥ ꯑꯁꯤ ꯌꯧꯔꯛꯑꯕꯅꯤꯅ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯍꯥꯛꯀꯤ ꯇꯝꯖꯕ ꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯊꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯍꯩꯁꯣꯏ ꯍꯩꯄꯥꯜ ꯊꯥꯕ ꯍꯥꯏꯗꯅ ꯑꯃ ꯂꯩꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯅꯨꯡꯗꯤ ꯆꯟꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯟꯅꯗꯒꯤ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏ ꯍꯩꯄꯥꯜ ꯇꯝꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯁꯤꯒꯤ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯅꯧꯕꯁꯨ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯊꯥ ꯊꯕꯥꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯂꯥꯡꯕꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯣꯏꯔꯩ ꯃꯩꯇꯩ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯤꯡꯃꯛꯅ ꯑꯄꯣꯛꯄ ꯈꯨꯔꯨꯝꯖꯕ ꯌꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯒꯅꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯐꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯅꯕꯕꯨ ꯇꯥꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯀꯟꯕ ꯑꯣꯏꯕ ꯌꯥꯏ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯈꯔ ꯇꯥꯔꯛꯑꯒꯁꯨ ꯀꯔꯤꯒꯨꯝꯕ ꯆꯩ ꯀꯥꯕ ꯇꯥꯔꯝꯃꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯅ ꯈꯟꯅꯕꯅꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯒꯗꯕ ꯂꯩꯔꯁꯨ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯅꯕ ꯌꯥꯏ ꯌꯥꯝ ꯐꯩ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯧꯕ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯑꯗꯨꯝ ꯍꯧꯕ ꯌꯥꯏ ꯐꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯟꯅꯩ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃ ꯌꯨꯝ ꯑꯃ ꯁꯪꯒꯥꯒꯦ ꯍꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯣꯠ ꯑꯆꯧꯕ ꯑꯃ ꯂꯩꯒꯦ ꯒꯥꯔꯤ ꯑꯃ ꯂꯩꯒꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯗꯨꯝ ꯈꯟꯕ ꯌꯥꯏ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯍꯨꯝꯁꯤꯅꯤ ꯍꯟꯗꯛꯀꯤ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯩ ꯀꯥꯕꯁꯨ ꯇꯥꯔꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯋꯦꯗꯅꯁꯗꯦ ꯑꯃꯁꯨꯡ ꯐ꯭ꯔꯥꯏꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯅꯤꯁꯤ ꯇꯅꯕ ꯅꯨꯃꯤꯠꯅꯤ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯕ ꯂꯧꯕ ꯑꯁꯤꯒꯨꯝꯕ ꯇꯧꯅꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯦꯛꯄ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯑꯒ ꯇꯅꯕ ꯅꯨꯃꯤꯠꯁꯤ ꯑꯣꯏꯔꯒ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯦꯛꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯦꯛꯄꯗꯣ ꯑꯗꯨ ꯐꯠꯇꯦꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅ ꯍꯨꯏ ꯑꯃ ꯍꯧꯗꯣꯡ ꯑꯃ ꯌꯨꯝꯗ ꯂꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯅ ꯂꯧꯁꯟꯕ ꯌꯦꯟ ꯑꯃ ꯉꯥꯅꯨ ꯑꯃ ꯂꯧꯔꯒ ꯂꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯌꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯇꯅꯕ ꯅꯨꯃꯤꯠꯁꯤ ꯀꯌꯥ ꯇꯧꯅꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯅ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯅꯤꯀꯣ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯥꯟꯅꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯤꯅ ꯃꯪꯃꯩ ꯆꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯁꯦꯝꯗꯨꯅ ꯂꯥꯛꯆꯩ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯃꯪꯃꯩ ꯆꯥꯛꯄꯁꯦ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯅꯤ ꯑꯁꯦ ꯃꯁꯤ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯅꯤ ꯍꯥꯏꯔꯤꯕ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯟ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ ꯃꯗꯨꯗꯤ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯅꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯍꯨꯟꯅꯔꯤꯡ ꯇꯧꯒꯗꯕ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯒꯗꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯇꯧꯅꯗꯦ ꯐꯠꯇꯦ ꯃꯍꯩ ꯆꯥꯒꯟꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯎꯅꯔꯒꯁꯨ ꯑꯉꯥꯡꯁꯦ ꯁꯣꯔꯦꯜ ꯑꯣꯏꯒꯜꯂꯤ ꯀꯥꯏ ꯍꯥꯏ ꯁꯣꯔꯦꯜ ꯑꯣꯏꯒꯟꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯂꯩꯇꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯒꯜꯂꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯉꯒꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯍꯥꯏꯕꯗꯤ ꯃꯁꯤꯡ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯒꯨꯝꯕ ꯑꯣꯏꯒꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯝꯃꯤꯀꯣ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯆꯨꯝꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣꯝꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟꯁꯤ ꯃꯥꯟꯅꯕ ꯌꯥꯎꯕꯤꯔꯝꯃꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯈꯤꯇꯪ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀ ꯑꯇꯣꯞꯄ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯃꯔꯥ ꯈꯔ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯑꯐꯕ ꯂꯥꯏꯟ ꯑꯃꯗ ꯃꯥ ꯄꯨꯕꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯗꯨꯝ ꯐꯕ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯦ ꯃꯃꯥꯡꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁꯨꯝ ꯊꯥꯒꯠꯇꯨꯅ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯆꯤꯟꯖꯥꯛꯇ ꯀꯩꯗ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯂꯝꯃꯦꯕ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅꯁꯨ ꯑꯩꯍꯥꯛꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝꯁꯦ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯦ ꯌꯥꯝꯕ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯌꯦꯡꯅꯔꯛꯄꯗ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡꯁꯤꯅ ꯍꯦꯛꯇ ꯍꯦꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯂꯝꯗꯝ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯑꯁꯤꯗꯒꯤ ꯃꯤꯁꯨ ꯄꯤꯛꯄ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯝꯒ ꯑꯗꯣ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝꯁꯦ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯅꯦꯕ ꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯉ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯑꯝꯒꯅꯦꯕ ꯂꯝꯗꯝ ꯁꯤꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯇꯥꯛꯑꯝꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯀꯜꯂꯒ ꯑꯗꯨꯝ ꯄꯤꯔꯝꯃꯦꯕ ꯃꯁꯤ ꯀꯩꯒꯤꯅꯣꯅ ꯑꯩꯈꯣꯏꯅ ꯅꯩꯅꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯀꯣ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯁꯨꯝ ꯊꯥꯖꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯁꯦ ꯁꯤꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯇꯧꯕ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯛꯇꯨꯅ ꯊꯝꯃꯝꯃꯦꯕ ꯆꯥꯕꯒꯤ ꯆꯤꯟꯖꯥꯛꯁꯦ ꯊꯥ ꯑꯃ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯑꯃ ꯊꯝꯃꯝꯃꯤꯁꯦ ꯃꯁꯤ ꯆꯥꯗ꯭ꯔꯒ ꯀꯩꯗꯧꯒꯦꯅꯦ ꯃꯁꯤ ꯆꯥꯔꯒꯅ ꯀꯩꯗꯧꯒꯦꯅꯦ ꯀꯥꯏꯅ ꯈꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯍꯩꯁꯦ ꯈꯨꯗꯛꯇ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯦ ꯄꯥꯟꯈꯣꯛ ꯑꯃꯁꯨꯡ ꯌꯦꯟꯕꯨꯝ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯆꯤꯜꯍꯩꯗꯕ ꯂꯩ ꯆꯤꯟꯕꯒꯤ ꯃꯇꯥꯡꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩ ꯌꯥꯝ ꯆꯤꯟꯅꯔꯝꯃꯤ ꯉꯁꯤꯗꯤ ꯂꯩ ꯆꯤꯟꯅꯗ꯭ꯔꯦ ꯂꯩꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯆꯤꯟꯅꯕꯅꯤ ꯁꯅꯥ ꯆꯤꯜꯂꯕꯁꯦ ꯑꯩꯈꯣꯏꯅ ꯁꯅꯥꯁꯤ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕꯁꯤꯅꯤ ꯂꯩ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯅ ꯁꯤꯜꯂꯝꯕꯗꯣ ꯂꯩꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯅꯥ ꯑꯣꯟꯊꯣꯔꯛꯄꯗꯒꯤ ꯃꯃꯤꯡꯗꯤ ꯂꯩ ꯑꯅ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯂꯩ ꯆꯤꯜꯂꯝꯕꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯗ ꯆꯤꯜꯂꯒꯗꯤ ꯃꯄꯨ ꯄꯥꯟꯗꯦ ꯌꯦꯠꯇ ꯆꯤꯜꯂꯒꯗꯤ ꯃꯄꯨ ꯄꯥꯜꯂꯤ ꯀꯥꯏꯅ ꯈꯪꯅꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯌꯥꯝꯕ ꯂꯩ ꯆꯤꯟꯅꯔꯝꯃꯤ ꯂꯩ ꯆꯤꯜꯂꯒ ꯂꯩꯗꯨꯒꯤ ꯃꯅꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯅꯔꯝꯃꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯊꯥ ꯑꯃꯗ ꯆꯤꯟꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯝꯃꯦꯕ ꯑꯗꯨꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯆꯤꯟꯕ ꯌꯥꯗꯕ ꯂꯩ ꯑꯁꯤ ꯎꯔꯤꯔꯩ ꯑꯃꯁꯨꯡ ꯅꯨꯡꯒꯥꯔꯩ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤ ꯆꯤꯟꯕ ꯌꯥꯗꯕ ꯂꯩꯅꯤ ꯃꯊꯪꯒꯤꯁꯤꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤ ꯑꯋꯥꯡ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯊꯥꯁꯤ ꯃꯥꯏꯀꯩꯅꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯪꯐꯩ ꯆꯠꯄ ꯃꯇꯝꯗ ꯑꯔꯥꯞꯄ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯕꯤꯗ ꯌꯥꯔꯦꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯊꯥꯁꯤ ꯃꯥꯏꯀꯩꯗ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤ ꯑꯋꯥꯡ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯁꯣꯝꯗ ꯆꯠꯂꯒ ꯌꯥꯔꯦꯛꯄꯁꯦ ꯃꯁꯤ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯃꯁꯤꯅꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯂꯥꯡꯕꯟ ꯊꯥꯒꯤ ꯑꯣꯏꯅꯁꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯦꯝꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ